हौखिबा एप्रिल 18 इम्फाल जिरीबाम रोड की बराकता गाड़ी एक्सीडेंट थोकपदगी सोक्तुना लायिंगलिबा चुराचांदपुर डिफाइलेंट मैतै लेकाइदगी हौजिकता न्यू चेकोंदा आशानबा युमदा लेरिबा मोइरांगथेम इबोहनबिगी अनाबा लायिंगबदा मतेंग ओइननबा ngasi Manipur Drivers Association na lupa lising taragi mateng pangkre Association ki President Babudol Saikhuwana luchingba member kaya yauna soklava ibohan bida sen gi mateng ado pangkhibani Hangmaiban AC gi manungda leiba kanagumba miyoi singna COVID test tauthokningba leirabadi madugi achangba senfam Thangmaiban Kendra Development Organization takdo na puthoktuna mateng pangani haina Thangmaiban AC gi MLA KA Joy Kishan afongdokre Wafam masing asi MLA asigi kuyathong da leiba yumda pangthokpa paugi mifam amada fongdokibani paugi mifam aduda takdogi General Secretary NG Dayananda yauna takdogi thomi kayasu saruk yaki Kakching District ki Sugnu AC ki manung chanbada leiba Khorsan Tabida leiba Containment Zone singda Lamjingba Hospital and Medical Research Institute na Tengbangi Polam Singh yanthokre Tengbangi Polam Singh adu Lamjingba Group ki meeting makhada Hospital asigi Managing Director TS Ibomchana luchingba team amana yanthokibani Manipur da so COVID-19 gi ani suba wave lakpaga mari leinana miyamna thingnariba khudongchadaba kaya asigi yenglaga Khorsan Tabigi khudongchadaba mayoknariba miyamda hidak langthak sanitizer surgical mask na singba yauri Islam lining chatpa singi senglaba Ramzan thaga mari leinana Kwakta Gram Panchayat na konba Khul Singh Kwakta Khuman Sebla Sandong Ward number 8 leiwa senthok walaba imung sing amadi Lukrabi Singda Durdasan Kendra Imphal gi Assistant Editor News Chabungbam Birendrana mahakki maikaidagi chananaba polam sing koina chatuna tengbang oina ngasi yanthokre Haukiba pung kunmari asida COVID-19 positive case masing lakh ahum lising nifu mapan ga chatruk marifutara mathoi nauna India da thengnakre hairiba pungfam asida punna miyoi lising ani ga chatret humfu taret na leina asidagi leikhidre leikidraba sing asigi manungda khwaidagi yamna Maharashtra dagi miyoi chatruk humbutra taruk amadi Delhi dagi miyoi chahum yankhai taret sikhi hauze India gi oina Maharashtra Uttar Pradesh Karnataka Kerala amadi Delhi na positive oiba mi masing khwaidagi yamna thengnariba state sing oiri Tamthiraba COVID-19 gi laina laichana India da lepa leitana sokhaliba ase United States na kupna amadi mikupna hum sing na yengsele Maram asina partner ama oiriba India da US na India miyam amadi healthcare workers singda ahenwa mateng leptana pangkhigani haina US Secretary of State Antony Blinken na haikre